Pauxede Yumpum Oibamaruiba Pau Karablet Dogeri. Apikpa Furup Singdamuk Lengak the Being Sangpa Matamoire. Yellow with the Gilam the Musida Khnghoudana Lakkhiba Yeksalai Lejab Apikpa Furup Singna. Masagi Satam Kandana Punabada Kudong Chatabakaya Mayuknare. Machine Maram Orega Apikpa Furup Sing Satam Kanap Hunabada Lengakna Ayen from Yang Changbagi Matam Oire Haina. Padreset of how in the thourkpa Zero Amana Aire. Serola sinamakata na fongdorkpaga Houkipa Komza Lising Amakasapani Fugatanet ki Agastaraga Marida. Berdis na kanglay pap thourkpa matung Manipur ning tambalibak amaoike. Matamadugi Langakna AIMOL Tribe ki damak tengno pal area ki mafam khara AIMOL singda paktapiram ke. Madugi matung Kuki singna laifam le nirakpatagi matam khara ki waina mafam madu kundahan ke. Adu bangasi di Kuki singlam adu mkhoigini haina fongdorkpaga loinana Apikpa Furup AIMOL Tribe singda hnthana tauba hourle. Masida natana lamda masigi lusingba yan bilet gi biyak makada tarama thoisuba IRB batalin ama saibom village ta sanana pukona riba asida lamgi mapu riba AIMOL tribe chungona thairamba asi laibak thebani haire. Atopa pau amadana Khnghoudana mai chaklakpadagi Mioi Lisng amrom sa phagada mfmsingda chenthoknarkkhre. Hannadagi nongchup thangba sarukta ka henna sagalakpagi awaba mayuk Leiringei parakasida City Hembagi Sarup Kara the Khnghoudana by chaklakpadagi Mioi Lisng amrom sa phagada mfmsingda chenthoknarkkhre haire. Apikpa Pungkunmari the British Columbia province the mai chakpagi thaudok humphugani thourkpa aina Premier John Horgan fongdoragle. Magna Makata na fongdorkpa the British Columbia ki saruk the thourkpa mafam the mai chakpagi thaudok sing asina maram oirka Mioi kiami paiba poknarle. Vancouver the kilometer sani yakherum chatlakleiba Liton town ki saruk ayam mapaina sakre. Zoom section namit kinabidang weram da hanbig oina Lakkhiba other mafam other Mioi Chani Yankai evacuate Tauki. Canada the houjik degree Celsius 49.6 Jonas Habak Loinana Maisa Kangbakam Dabadagi. Missy Minaki Taudok Watok Sing Tokle. Henna Saban Baram Mafam the Maychak Bagi Taudok Sing. Thourkpani and Defense Minister Harjit Charjana Pongdorkpa loinana. Authority make it him Haul of Poki Tabak control town and Papakat Payaba Tabak Torums in Paikali Aire. Aung San Suu Kyi thourkpa by UN Myanmar Military da akan mamangda taksin khre. Houjik Myanmar Military na house arrest tautuna thamli balebak adugi miyam gi lusing be. Aung San Suu Kyi amsa President Hueiyen Lanpao athuba thourkpa by UN gi maike degi akan mamangda taksin khre. Houkiba February thadagi lebak aduda military na ku tautuna power paisen khra matung. Miyam amadi military gi marakta akan mamangda mukdaduna lakle. Myanmar Military na lebak adugi Politicians sing amri Aung San Suu Kyi was hawat Mioi kya phajin duna lagle. Thamangaram phajina thamluraba Mioi kya ngarak military na amu khana thourkpa madugi matung lusing ba ani adu thourknaba UN na Myanmar da takselakibane. UN ge Secretary General Antonio Guterres na phangdorkpa da military February amadagi power fighting khaba matung Myanmar da tangdu laitabdabagi phibam ama lagle. Myanmar da hojik oiriba phibam masida hanbagi oina paikhat payaba Khongthang the military house arrest tauduna thamli baleba kathugi Anang State Councillor Aung San Suu Kyi amsung President Hueiyen Lanpao kudakta thourkpa asine. Narada scam case kamari ilainana Trinamool leader Mari Favge Mogda Mayokta CBI office da dharna taubagi Kolkata High Court affidavit kaukhre. Tha amamuki mamangda Narada scam case kamari ilainana CBI na Trinamool Congress ki leader Mari Fajin khebagi Mayokta Central Investigating Agency asig office da pung taruk chupna West Bengal ki Minister Mamangda Banerjee na dharna taukiba atugi matang da Kolkata High Court na Minister masabaktagi marik yamna chumba affidavit kaukhre an agency pauna pangdokle. Narada scam case ki matang da CBI na masin hangnar pa phajin kiba Bengal da amu khana sarkar pairikli Trinamool Congress ki leader sing adude Minister Firhat Hakim, Minister Subrata Mukherjee, Trinamool ki MLA Madan Mitra maso Trinamool ki Hana State Unit ki President Orma Sovan Chatterjee asini hana agency ki pau aduna media da naunana ningsing lagle. Chayola magi manung da party ki masak naiba leader Mari Mag CBI ki tungan ba team sing da Central Force sing loinana. Laktuna house search tawraga mayum dagi fajilaga CBI ki custody da thamlakhiba do. Khudak da thadoknaba dabi taksin duna Chief Minister na agency asigi office da dharna chadabada natana party ki atai masing yamlaba workers in the office wangmrik office tamnanung lantas lakhiba amade. Barricade namkharga office manung da changchinarba khona khibagi matang da su affidavit piraknarba khankhre aire. Karigumpa Mamangda Banerjee amsung mahaki sarkar na chayol amagi manung da affidavit animak asi High Court da thawa sadaba mongda langkhalakpa taudana
Tomina Lachin Krabade affects court Asina Lupalising Manga fine Sweden Tawani Habagi Akanba warning for Taukre Aina Zansi Pau Aduda Pale. Mahatarakba Atopa Pau Amadana Hueiyen Lanpao warring Sangdamnabaki Result Des Demona Keriza Amadi Kerikan for second Amazon third tare. Sahi Amahena COVID-19 Lina Lachan Paramaduna School College the Satra Maitamba Pangatraba. My racing Puning Toganaba Madimakoi the lady but talents in a two Janabaki Pandamda. Pausiasin na Lakkhiba warring Sangdamnaba adu result the regular English school class nangi mahiroi. Maikam des demonan ahanba graduate school class 10 gi mahiroi jumnam Kenizan anisuba amade. School asimagi class 10 gi mahiroi jumnam Kenikan ahomsuba poison tare. Pausiasin na pangthokiba warring Sangdamnaba gi topic ti mahiroi simbo examination tawtana mathangi class ta promotion piba aibasine. Manipur ki tongan mfmsingda mahiroi mel ki kuthang da thapiraki warring sing adudagi khangalaba matong sangdamnaba asida punna mahiroi samaga taraga taruk na saruk yake mahiroi samaga taraga taruk asigi manungda manipuri lolda roman script da kuntra kamaga english da kuntra ga nitoi amadi manipuri londa mitai mek da mahiroi nifuga mapanna warring iduna tarake sangdamnaba asida class 9 dagi na tool forward da tamlipa mahiroi sina saruk yake Sangdamnaba asida mahiroi singna thabirakiba warring singna manipur bo na pangthokiba exam singda matam changna che yengduna laklaba school principal oirbo oja sing yengkibane che yengkibo oja singna fongdorkpagi matung ina mahiroi amna topic asigi matangda yamna fajan inarake mahiroi singda houjik COVID-19 loinana kadigum larik tamba fangdaba degi awaba makoina thengnari khutong chadaba singamade makoina tahuning bathabak ke adusu marik chumna fongtoklake Sangdamnaba asida saruk yariba mahiroi chamaga taraga taruk asidagi suknatagi ahanba anisuba amadi ahumsuba posen khandut kandanaba honabada se yengminaribo oja singi marakta kyara khanna pamathau takhe yamna kupna khanaraba matungda category kyada khaidoktunni yenglaba matung amade waring amada tangai fadana yawfam thokuma sak singa wadi topic aduga mari leinana marik kya yamna chumna ibake habadu yenglaba matungda khankhibani ana sabangdokhe Pausia asina COVID ki awaba matam asida mahiroi singi puning wakal laitan lehenaba amade puning thoganaba gi pandam da pangthokiba warring sangdamnaba asida saruk jabirakiba mahiroi khudima puthagatba phongdok sare tungda mahiroi sinna kadna khoda duna lebaki afaba angam pathogal toba ngambo obiraku amadi pausia asina matungda pangthorkpa mahiroi singi thabak thoram singda mari leinaba thabak singda su chauna saruk jabirakani habigi thajaba su thamle loinana warring sangdamnaba asida makuk mathang takraba mahiroi singi damak Thamkiba sel ki mana mathang sin lupa lising manga lupa lising home absu lupa lising ani adu curfew covid protocol singna maram mojana lathok laksin tawbda thengna kadaba khudong chadaba sing adu yengla kamakoi makoi ki account sing ki khuthang do oina pijaragane editor Hueiyen Lanpao yellow missing gi school paya dami pumlamba thengna khibadagi Canada de mong amada pangthokre Hannadagi national holiday oribag Canada de sahi asigi oinadi mahusagum firework amadi barwork semdana pangthoklaga Lakkhiba handak sahi gi lebak sen bathungna thorom pangthokadaba cancel tawkre Hannadagi yelongbi kalp ki angang singil lingkhat ba boarding school amadi manak tamasak maming khangda ba yelongbi singe asiba haksang samhena asiba haksang lisingama hena phumdun la leramba thengna badagi Canada national day gi thorom pangthokna khidabane Madugi mahut social media cancel Canada de haiba kholau ke larokpa ki mathakta yelong missing chawgotuna rally kya pangthorpana mapungoi ba thorom boike Canadian Confederation gi 154 suba sahi gi thorom pangthokadaba nongma gwalingai British Columbia da yelong mi gi angang singba namduna lairik onthokba amade sajat honganba boarding school oina sinama mafam amada nauna angang chamaga marfugat inthoi gi mangpham nauna thengna ke mamangda siguma makhal ki yelong missing hatolaga phumjan kiba mongpham chadre yangkhai mathoi Western Saskatchewan province ki Marvesla da leiba boarding school amgi manakda thengna kiba British Columbia gi campus lom leiba school amagi mi chani tara manga phumjalamba mafam me thada thengna khraba matung inong nongna mi chamaga marfugan ithoi phumjalamba mafam asi thengna kibane kumjali sikama sampan marfudra phawagi Canada gi yellow me in wind amadi metis lak amalising khairom namdun school cham kun tham pandaming chalalaga school singa du da mahiroi sing masada da phum naiba phubiba nabi mahiroi sing buna sexually abuse at master amadi oja sing sa thaduna masaki nat amadi lon ngangba hanthana na ba khonake Mizoram amasung Assam na border gi matang ong khana bai hangalakle
awang nokpok ki jumthang dari bastet sing oi ba Mizoram amasung Assam ki marakta matam changna border gi matang di yetnaduna lakpado hawki matam khara asida kansilakle aire antakta Assam gi Hailakandi district administration na Dolai Khan region gi forest village ahum tak thoke Mizoram dagi lona jada bomong da changchilak pambiyo sing na Assam gi lamda village sing adu sem khibane report adu ba verify tawroduna Hailakandi gi SP Ramandip Border High Operation adu Sagol Senami kinabidang ateng bapawba border ki lamadu da sathake district administration official singi matungina Mizo singna asang manuk chanba Zonggar sempa sagala ba COVID-19 testing center ama Assam police na sidoke madugi mathakta Mizo singna semla ba kem ani adu thuai ke report kra ki matungina Mizo singna border paring delaiba asang ki lamlaw sinna ba honarak padasu state police na mai pagan khite Namit kharangi mamangda border gi lam Faisal delaiba Mioi Kharana district administration da Mizo singna Hailakandi district ki manung chanba lam khara da jung kai sagat pa amdi kwa pamina singba kya thajinduna Assam ge lam sing mkhoigi wener pa honarakle aina pau pibetagi border area dum khanaba awrakhibane marakasi da truck na thongairam badagi Angang mari sire taruk chokle Bihar gi Muzaffarpur district ta kanna thouduna lakpa truck kamana thongairam badagi Angang mari sikhiba loinana atopa taruk na sokle aina police na ngasi fongdorkpaga police officer lamana fongdorkpa matungina Angang singadu ngarang Muzaffarpur district ki Sarhiya khun manakta leiba makhoigi Mayum mamangda sannaduna Leiringei da Muzaffarpur Rewa National Highway da kanna thoudun lakpa truck aduna thongairam khibane thoudok adu da Angang mari khudakta sikhiba loinana atopa taruk na sokhi aina fongdokladuna mana haiki asokpa sing adu manak nakpa hospital amada pogatkre official duna haiki thoudok adu ki matung khoisaunaraba khunja sina truck adu ki driver do phaduna furaba matung police ta sinarakre khunja singna lambi thingbagi khongjang su changsin badagi matam khara highway adu da gari chathok sasinda apan bathoki hana sphangna phangdokle aroi beda content sing asigi maroi ba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri bopuna makwa ga sari channel asena tomda kanarabadi subscribe tawbidribasna subscribe tawbiramu loinana like and share tawbusu kawi ga dupnambakpo amukhanna thaga sari